ngasi numida wairam phung hiba tongan ba se phung singdigi maru oiba I pausing khongocharaga Manipur top channel gi maikedi Miyam na thamjagi ahan bada lainga ki total curfew manungda gari huran bani haiba miyo ama Miyam na phubada sire Thawal police station konba laisang them khong manungda gari huran bani haiba miyo hum Miyam sangduna farga phubada miyo ama sire anina aso apanangkhre hari Police ki pau na hai thaudo asit leibak pokpa numit ki numidang pung taruk rom tabada thokibani laikhidraba miyo edu gi maming MD aboisa LS Rias apokpana manikawi sangai yumpham sabal laikai degini mak Thobal district hospital police na laikatna na pukhatpada doctor na asiba haksang oina purakle haina lauthokibani haidi atopa soklabasing aduna MD Azmir Saikun gomdoi apokpa MD Samsur amasum MD Zamir apokpa MG Majid Ali kawi makhoi animak sangayumpham nungphaudagini suhaidi thaudo adugi matangna police tagi phangwa pauna hai ngarang leiba pokpa numiki nungthilpung mari makhairom tabada khela khong mayai leikai gi lambi nakalda khamlaga thamba Honda Activa ama gari huran bani singnaba miye ahumna huranana bohonaki tanja adu Activa gi mapu adun urakpadigi Miyam Tanaba lauraga miye hum adubu fana honaki phibam aduda miye hum aduma khoina tonglakpa registration number thadaba Maruti A star car amada tonglaga sian khirami makhoina laisang them khong manung makha lambida thauraga nanthoknaba honabada mafam aduda gari car adu accident thokpadagi ngayok Phukhare amada yungsinki makhoibu tanarakpa khela khong amadi laisang them khong manungi miyamna miye hum adubu pharaga Khela khong amasum laisang them khong manung phaunaba lambida taptana phukhi thaudo adugi pau hek phangbaga Thawal district police ki ahenba forcing mafam adura thomjinduna Miyam adu control tokhi tungda Miyam na phubadagi soklaba miye ahum adu police na Thawal district hospital laikatna na pukhatpada MD aboisa di doctor na asiba haksang oina purakle haina claim tokhibani hai Thaudo adugi matangna Thawal police station case ama lakholaga makhatana thijinba hokre haina sphungdorakli atopa paw mana MP laisem sana jawbana tampaki AC Nipan Inner Manipur parliamentary constituency ki manung salhananaba parliament ki mifam da pukhatkibada MLA Brojena thagatpa phungdorakli Outer Manipur parliamentary constituency ki manung san laiba tampaki assembly constituency Nipan Inner Manipur Parliamentary Constituency ki manung sarhalanaba Rajya Sabha ki MP ningthau sana jawbana Parliament ki mifamda pukhat khraba matung Wangjing Tentha AC ki MLA Paunam Brojena reserve seat laidiba kendra Nipan ki praja sing reserve candidate oina vote lepa yahanbiyo hainasu phongdorakli MLA Paunam Brojena thadorakpa video release amada hai Hauzi sathariba parliament ki nungju mifamda Manipur gi MP iningthau laisem sana jawbana Manipur gi kendra Nipan reserve seat outer yauribasigi matangda pukhat pirakpasi yamna nungai adubu kendra Nipan asigi praja aikhoina tanajarakliba demandi general da honglaga satpadunati aikhoi bharat ki nagarik ama oina reserve seat sahi humdra hen reserve area gi nagarik ama oina bot thadaduna lakli hanas phungdorakli atopa paw amana mahairoi singdigi I supani amadi hatpani COVID-19 laisana malem sinba thungna sandorakpagi lenga ke athingba kya leibana thabak thoram amata tawbu yakhidabadagi awaba kaya mayuk naranggiba matam koisilakle phanayam warabasu mama mapa amatana masa singmu mahi tambagi lamdadi sahi manghaningdabana haujukanna online class taunaribasida sarugyaba phanganbagi damak admission tauri monthly fee phau thinari adubo COVID-19 manungsida imung ayamara kudong sadaba awaba haibasi adum mayoknaduna lakli mahairoi khudima mobile paini haibalaiti mahairoi khudima school anakpa mafamda tamli haibalaiti mahairoi gi apokpi khudima mobile paini loinamak mahimasing haini haibalaiti COVID-19 manungda mahairoi sing naramloi imung manung naramduna khudong sadaba kaya mayok naramloi haibalaiti amadi laina asina maram oiraga mahairoi singi apokpi imung manung laikidaba phawba yaukhiba kaya amani asugwaraba matamasida school kharana matamsane admission tawrakti haiduna mahairoi adubu sahi manghanana bo honarakpa mahanbagi thawong sa tharakpa sidi mahairoi semge haibanati mahairoi digi I supke haibani
Mahairoi amana sahi mangba haibasi mahairoi adugi punsibu manghanbani mahairoi bu hatpani haina laudaba ngamloi haina Student Union of Kanglaipak Suki General Secretary Thingbaijab Tarun Khumana khuyek biduna thadorakpa sirol amana phongdorakli Makha tharakpoina topa pau khrana Congress manungda thokliba political crisis yengsinanaba AICC gi Bhakta Saran Das ngasi Imphala thunglare CLP gi lusingbo o ibobi sinbigi wafam laite Saran Das Leibang Miyam na COVID-19 laisa thiengnanaba thawai khupakta haptuna thiengnaringai serasida Manipur Pradesh Congress Committee MPCC gi manungda asoba rajniti yoiba crisis ama tholakdibasi leibak Miyam na aduki matik penadaba haibadu oire serasida thokliba wathok asi yengsinanabagi damakta Sonia Gandhi gi pauktak matuk ina AICC gi Manipur in charge Bhakta Saran Das ngasi Imphala thunglare AICC gi lusing basina Imphal International Airport ngasi ayuk pung mapan daba matamda thunglabada CLP gi lusing ba o ibobi Congress MLA ke Megasundra Han gi Minister KS Dr. Ratan amadi Congress ki MLA kyana saruk yadun oki Airport ta paumi singna hangbo wangi pakhom piraduna Bhakta Saran Das na phundokibadi Mahak numit nini gi Imphal khongsat oina hauzik Manipur gi MPCC gi manungda thokliba crisis asi yengsinanabagi damakta lakpani haiki Maang hai hauzik Manipur Congress ki manungda thokliba political crisis asiga mari lainana Congress ki MLA singna Congress Legislature Party CLP ki leader oidiba o ibobi silu haina taksin basu laite aduga CLP ki leader sinbigi wafam su laite haiki MPCC ki President Oiramba Govindas Konthaujamna President famdagi resign tawkiba matangda Saran Das na paumi singda phongdokibadi MPCC ki President ki famasi Thaudang Chauba lemjaningai oiba post amani post asibu paidiba mi amana yamna indiscipline oiba thabak tawba haibasi Congress Party na sugya yaba ngamloi haiki loinana English singani ga kungani thoigi anganba sarukta Manipur yoina pangthok kadoriba State Assembly mikalasida Congress na majority ohenanabagi damakta ma Imphal da lakhibani haiki manai hauzik MPCC gi manungna sarangnaba karichu leitre Sarangnaba khara lairamba dusu solve tawaloire mathangi assembly mikhaldi Congress na majority oiduna laingak semba ngamgani haiki loinana July 13 ta Manipur laingakna BJP gi MLA taragani thoi Niyam lana parliamentary secretary oina hapsinduna thabak tohon kiba case ka mari lainana Supreme Court na tang 13 ta aroiba rai pi gadoriba sida tang taba man laklagani Maduda MLA taragani thu adu disqualification tawbu yabagi phibam lakani madugi matungda hauzik Manipur gi laingak session tawriba BJP lainga asi kari phibam da lakadagi haibadu yengkiba tari aduga mathangi assembly election gi damaktadi warningai leite Congress na soidana majority oigani haina paumisingda phongdokhi haina spalle amasum Bhakta Saran Das nangsi Imphala thunglaba matungda singmairongda leiba classic grande hotel da Congress ki MLA singamadi atai lusingba kayaga mifam ama pangtokhi mifam aduda AICC ki CWC ki member oiriba gaikhangamdi ma ki kendra nungbada sakhibadigi saruk yakhide hayang ayu pung 13 taba matamda Congress bawona paumisingi oiba mifam ama pangthoktuna hauzik Manipur Congress ki manungda thokliba political crisis asiga mari lainana Bhakta Saran Das na Manipur da lakpagi matangna paumisinga mifam ama pangthoktuna phongdokani haina su palle Atopa pawamana curfew manungda yu thakchilaga zwar sanaramba miyoi khutpu ama singjamai police na warakre COVID-19 laisatigi ngak thoknaba laingakna numit 10 ni total curfew thamduna miyoi amata mapan thokwandaba amadi miyoi punba yadabagi athingba laidingai serakta ngasi singjamai police station gi manungsana singjamai khetri lekai gi mafam amada yu thakchilaga zwar sanabagi thabak chatharamba miyoi nipan police na awareness piraba matungda warak watembagi thabak chathakre hairi Pauksi asina police tagi pangwa pawgi matung inati curfew gi athingba marakta singjamai khetri laikai gi yum amada punchinduna Sanei Yuneiramba gi thabak chathabaga loinana Zawar sanaduna lairi haibigi paw police na phangbarigi police kangbu ama mafam adura sangsinki loinana Sanei Yuneiramba zawar sanaramba kangbu adu lambi da putholaga pareng lep phalaga masak maming khangdokpagi thabak chathaki matungda asigumba COVID-19 laisat sandokningai oiba miyam punbagi thaba asi tawdanaba awareness piki Madugi matungda amuk tawdanaba police na saina kandana warak watembagi thabak chathaki makoina yu lauriba yu yon phamadusu
takhanduna makhatana yu yondanaba thabak pulisna lakhotki haina su phongdorakli atopa pawamana LLI gi Kenel JCB na lautholaga labukte ising thajilama miyoi ama Moirang Police na fare nong tadabadagi lami singna labukte ising phangdabagi wana ringai sera asida Lauktak Lip Irrigation Project LLI gi low level Kenel gi Pali JCB na kotholaga labukte ising thajilambani haiba miyoi ama ngasi ayuk Moirang Police na fare hari JCB ga konana farba miyoi sigi maming L Indra Kumar sai nifuga manga kawi Phubala Ward number 1 dagini miyoi sina ngasi ayuk JCB sejinaduna thinungai Phubala phauna semliba LLI gi low level Kenel gi Pali thugairaga masagi labukte ising thajilamane miyoi sina sathariba aranba thawong asi Lauktak Lip Irrigation Farms Development Committee gi thaupuba kharana low level Kenel gi ising thabagi phibam hak thengnana yengsinba lakpada thengnakhibane khudakta Moirang Police ta pau piduna Moirang Police ki OC Anil Kumar na lusingu team amana miyedo thaudok thokphamdagi fakhibani haina suphungdorakle atopa tabada yamna nungaitaba pau mana Kaksin Covid Care Center Layenglibi kana laijadrabi Ahal Oirabi ama Dr. Singna ningthina seba tawbibagi miyamna thagatnarakle Kaksin Higher Secondary School hangdoliba community Covid Care Center the COVID positive oibadagi layengduna lairibi kana laijadrabi Ahal amabu center aduda mathau toriba doctor amasum nursing na ningthina seba tawbibadagi doctor amadi nursing muthagapa phungdoknarakli center asida layengduna lairibi COVID positive oirabi Ahal asigi maming wahengbam sakhi sei marfugotere chure hianglamda lairiba Polestar College manaktagini ma as COVID-19 positive oibadagi masagi mayumda awaba khangduna laiki Hana yengwada Ahal asigi miyoi kanamata laitabadagi laikai miyoi singna July 13 Covid Care Center asida puraktuna layeng satakhi Center asida layeng lingi asida Ahal asigi seba tawbinaba miyoi kanamata laitabadagi duty tariba doctor nurse amadi attendant singna mama sakna aduki matik luna sana seba tawbagi thabak satakhi hauji Ahal asigi haksangi phibam hanadagi yamna fagale loinana Saning thakning ba pawba horakpadagi masa kan khalakle adubo maki seba tawinaba miyo amata laitabadagi awaba mayoknari center asigi doctor nurse amadi attendant singna Ahal asigi seba tawibagi video footage social media da thagalakpadagi viral oikhi video footage asi masak maming takthokningdaba nupi doctor amana phangbadagi center asida layengduna lairiba Ahal asina naba phatriba phawa maki sebari oigadaba puksel sawa miyo ama thopirao Madugi damakta pifam thokpa khusuman adu pijagi haina pauksi asida phungdorakhi pausi tabadagi hausi kana laijadribi Ahal asigi damakta tongan praja section kayadagi center asida laktuna tengbang polam kya pibigi thabak haurakle haina phungdorakle atopa pawamana Govindas Konthaujam president famdagi resign tawre haibisidi sumle K Megasandra Manipur Pradesh Congress Committee MPCC gi president oina thawpuramba Govindas Konthaujamna president famdagi resign tawre habisi sumle haina ngasi classic grande da pawmisinga MLA K Megasandra gu unabada phongdokre johaidi amasum pawsi lusilakoi ngasi Manipur gi COVID-19 update myam da share tawjage record oina myam haukiba pung kun gi mari asida Manipur da miyoi lising amaga sahum kun ga tare nawna COVID-19 positive oire hairiba miyoi singsi Bisnupur dagi humdra ga tare Sandel dagi kuntra ga nipan Chusampur dagi maudra ga mari Imphal East dagi sahum ga yankhai ga nithoi Imphal West dagi samri Jiribam dagi tara ga tare Kaksing dagi sam ga taru Kamjong dagi tara ga nithoi Kangpokpi dagi kun ga nithoi None dagi kun ga tare Fairjol dagi ani Senapati dagi tara Tamenglong dagi kuntra ga manga Technopal dagi ani Thawbal dagi sam ga kun ga mari Khul dagi mapane aduga hairiba pungpham asida haukiba pung kun ga mari kasinumidang waram gi pung manga phoki oiba update ta miyoi taraga manga COVID-19 na laikidre hairiba miyoi taraga manga se Bisnupur dagi taruk Sandel dagi ama Chusampur dagi ama Imphal East dagi ani Imphal West dagi ahum Thawbal dagi ani ni aduga punna miyoi taraga manga ni aduga apun boina Manipur COVID-19 na laikidraba miyoi masingchi lising amaga samri ga kun ga mari sure aduga ngasi Apun boina COVID test takhiba miyoi masingsi lising taruka sanipan ga yankhai ga nithoini hainasu thami haujiku oinadi pawsu matang se luisinjarage pathoksa gibra sokiba lankiba yawrsi myam nga pigini anabu i pawsu update tawjarake myam ngai minna se na channel sigi meketi gi myam da thamjari and thank you